Parliament Union Home Minister na CHTTHAKHIBA THAWONG adu LEIBAK MACHA TADABA THWONGNI Democracy bu SINGNABANI Haina MPCC ki President VIDYAPATI SENJAM na PHONGDOKKHRE ngasi Manipur Pradesh Congress Committee ki President Kaisam Megha Chandra Singh gi pautak makhada Vice President MPCC VIDYAPATI SENJAM na luchingduna City District Congress ki President G Dayananda Sharma amasung atopa political party asigi worker amadi member singna Imphal West ki Deputy Commissioner amadi District Magistrate Thokchom Kiran Kumar da Union Home Minister Amit Shah Pham Thadokkadabani haiba demanda Memorandum Pisinkhre MPCC ki President ngapigani Vice President na Paumi Singha unaba amada Amit Shah na democracy bu singna duna amadi Ambedkar gi mathakta thamkiba wafam singa du gi damak leibak miyam da sengdokkadabani amadi mahakna haujik pairiba Pham Thadokkadabani haiba wafam sing phongdokhi ngasi CHTTHAKHIBA Congress Committee na Fan West ki DC da memorandum ama pisinjari maramdi karigino haiba matamda haukiba nimit khrani gi mamangda taugiba parliament session da adugunaba भारत के यूनियन होम मिनिस्टर ओरिबा अमित शाह ना भारत के संविधान असिबो खुंदुना ngang अदु तसेना होय कंडेम तौबनी मलमदी भारत असी गणतंत्र चबा लेबा अमनी असिबो गणतंत्र लेबा असिदैदा गणतंत्र की मपुंग अमा ओरिबा संविधान असिबो सिंगनदुना मांगना पार्लियामेंट ngangiबदो याना लेबाक मसा तादबा मियोय अमनी हायना कांग्रेस पार्टी ना महापुनिंदा तौरी अखोगी दाबीदी Amit Shah ji athuba matamda Union Home Minister ki resign tawgadabani amadi Ambedkar da mana sigiba maran adugi dangta mana Bharat ki praja khudimakta lale haidana haijagadabni haiba si Congress ki lengdaba phire amani Loinana Kakting District ki DC dasu MPCC ki pautak matuk inna MPCC ki member Ketrimayum Kennedy na luchingduna Dr. S. Jiten Yauna Memorandum Pisinkhre amasung Bishnupur District Congress Committee ki Mihut Singh na Bishnupur ki Deputy Commissioner da ADC ki kuthang da Amit Shah na Dr. Ambedkar ki mathakta thamkiba statement yaning da ba phongdoktuna Memorandum Pisinkhre